District headquarters da laiba Diet Training Centers, District Institute of Education and Training haibagi Diet Center se 2023 February date for the inaugural function di tawkhrabne. Tawkhraga su in the presence of Education Minister, Hills Area Committee Chairman and Commissioner Education Department moi loina yauraga inaugural function di tawbikhre adubo ngasi phause sigi se operationalize tawdri sigi matang sida khoi demand khara thamjage haibadi hauji hauji ki leiriba diet center se khara expedite tora implementations fully implementation se tawbina ba khoi arts tawjari government of Manipur da infrastructures development su hauji hauji leiriba infrastructure se phajana di tawra lei khara di complete tawdana lei habdi completely adu su hauji hauji leiriba requirement mayam do institution da darka laiba mayam do khara as per the guideline of the government education department the guideline di matung ina fully sise athuba matam da complete tawbi na ba haina government of Manipur da arts tawi request tawi the last teaching staff adequate teaching staff darka laiye hauji hauji se teaching staff disu fully operationalized tawdri bani na sigi matang su khara uza su laitri kari su laite haiba se khoi Rongmai Naga Student Organization Manipur amasung Rongmai Naga Youth Organization Manipur sigi tarap tagi sigi wafam se government of Manipur da khoi strongly khoi arts tawjari haibdi hauji hauji lairiba None district ta lairiba diet center se Rongmai in particular Rongmai None district ta lairiba Tamenglong district ta lairiba ki grievances mayam se sigi diet ki matang se da uza tamning ba khotpa ki matang se da moi gi grievances mayam se reduce tawgani han thaji adagi na thap na training center ama laiba tamai da laiye atopa district ta lai tamba chatpa se lairiba locality da khara uza tamning ba satra mayam se moi gi dama grievances se yamna laira adogi tangda in particular se lairiba district None ga Tamenglong gi dima phagani haina khali phagani moi gi grievances mayam se khara reduce tawgani adagi na in general state of government state of Manipur state gi dama so si se aphaba oigani haina akhoi site gi dum thamjani da se lauraga in with this akhoi student amasung youth sena hauji hauji paikhalak kadoba khara thabak su laye haibadi hojik lairiba school mayam se government school private school government aided school mayam se khoi student activist ama oina Rongmai gi student oina Rongmai inhabited area mayam se da khoi surprise inspection adegi na surprise visit se chathagani adegi na teaching staff non teaching staff masung students mayam ga frankly interaction se khoi chathagani ada moida lairiba grievances mayam kari laibra natragana moida award apa kari laibra moi gi damak haibiraga government da dum wakat piraga tawbada tangai fadaba kaya kari laibra haibudu su akhoi yengsallaga moi gi student gi interest ta degana in particular student gi interest ta amasung community gi damak adagina nation building gi process ta akhoi chathagani haibase akhoi wafam se thamjage adai district ta lairiba se fully function se smoothly function tawbina ba khoi aroibada thamningi dagina next academic session sida fully operationalized tawbina ba haibase akhoi gi Rongmai Naga Youth Organization Manipur and Rongmai Naga Student Organization Manipur site sise akan ba wafam oina government of Manipur and concerned department da thamjage next session da karigumba nangdragana democratic oiba talks khara chatharaga concerned ministers or chief minister da koi wari watai se saba yaba saraga fruitful oina ba haibase meaningful dialogue set thamraga chathagani aduda fawa karigumba fruitful oidarak taragadi yamna democratic oibagi khongjang se agitation se adum lokhat kani haibase akhoi thamjage in the interest of
students हाइबसे फ्यूचर की पिलर ने फ्यूचर लीडर्स ने दगी मोई की दमक से कोई career counseling guidance दगी ना counseling guidance सिगुम प्रोग्राम में हम से कोई चथगनी मोई की दमक से अदुगुम्बा लाइन द लेबनी ना सिगुम्बा यामना दरकार ओइबा पोट से डाइट सेंटर शुड अमा फैक्टर मेजर फैक्टर अमा ओइबनी ना कोई से अहान बदा फोकस पीबनी